Good morning, mayam. Mayam bo ham hokta khurumjari. Nasi ki video ano bam pujare. Nasi video sidi taseng na hai de aigi article mayam du ucca gen tawjarak panate. Aigi nakta yam ba masu karba haujare. Aduna mayam matieng pang na boy na magi su matieng pang boy na. Aina sum tawjarak ken uccarak pani aigi location na sangapam petrol pump mayam khangi budungai. Ado aigi mayam du ucca dringa ano ba ujiki kayani thabuk tu ucca dringa ida aigi article jam to mayam mieng taminam se aduga mathak mathang ai uccara age silai rai khama lai jare mayam mutun leng thok piro aigi article si di use na chade ko sakhen na chade use na chade aigi na fresh spot ni outlet amasung copy na anam mani aigi article mayam sing sina adubu nasi aini ucca druba article se mayam kayani araga sakhen pambi baitin now ujik intham tha ala ni na track pen adudigi zipper mayam lae yam mama ai hek thangna na tawri adu mai su ai hapet ucca ge mathang mathang ucca rakke ai gi jang to mieng tabiramo sonda leire yam sina yam su yang wana hona jari adu mayam teng bio mai gida leiri se cotton pen phaja phaja be auri adigi zipper mayam lae zipper no bel na si hujima kai da ngai ni ko mayam ai ga toraga kai minaraga sum mateng amaga pan mateng pangnaraga yansan biraga sum kayani mayam na ai da lakpada mai gi su yaw biningai mai da lakpada ai gi su yaw biningai na sum khanjaraga tawjarak pa video ni mayam na nataba khanbir kayani nataba kaimta khanbiru no sida underwear leire panty phaja phaja ba sidi use ngatuni ko sakhen hai tare adi track pen phaja phaja anova bel kai bigi anova yam leire mayam ong leng thok piro mayam le ai da leng thok pada mai gi su yaw biare mai gi pam ba yaw pada ai gi su eng bi biare amaga mateng hai duni sida underwear mayam lei adi gi t-shirt ga khoi full slip mayam la ai mai gi adi gi mathang da shirt mayam leiri mai su item loina phajai anamba second oider su fresh oi mai se collection ni adigi bel hujik ma kai da ngari mai gi track pen amasung akayani akhoi gi zipper track pen intham tha gi oi bia ba hujik kai raga thambata ngairi mayam mateng oina ungtang lakpiu mai su mateng oi ningai ai su mateng oi ningai aduna ai gi da pam yaw kana ai gi da lobire mai da pam yaw kana mai da lobire topi si am leiri ko masi topi se akhoi gi cowboy topi hai tare si phajai mayam tu mieng tabio pulap leiminar di leidana amaga mateng pangna vibe do mai da lakpu su ai gi da lakpi ai gi da lakpu su magona chang bi ai si leire mai gi item sing su loin phajai bel hujik mukta kai ta ngai dibni masi leire track pen phajai masi striga sit nan tak thoga ongtang sela di am phajani masi su phajai oi ai gi camera sina mek sengam da bi ai ko ina omna hare camera phobam ta sina view yam ba haina comment da i20 phone gumbam ta sina view haina sorry i20 phone not i20 nate iphone gumba sina view haina mai track pen chu len phajai ko hujik ta bel kai ta ngai ri ni naw ni chang kai min rak ni adu mayam na natab khanbi ganu sum awaba masen sum mateng pangna ge na ina mai su video se hapcharak pani ai gida yaw bada adum mai su namaga hapcharak pani mayam na mai gu ngamdraga mi gi ma tawkhalai gra habirakanu sum awaba masen akhoi masen mateng pangmina vibe duni sum phamina raga sum awaba masen mateng amaga ma tawna baduni adu mayam na su akhoi bo support amu takpiu anoba na sigta thengna ba taragana video se ai gi article enge haragana mamang dus video mayam yaw biribni adum yengbe yagani aduga matung lakpada su yengninga dangta nasikta thengna ba itin naw singna subscribe ungta toksan biramo mamang dai gi gari khama leire si kodroi pen mayam yawri magi adigi ai location dudi mayam khangi dungai sangapam petrol pump mamang da leire sidigi hek leisalaga sigi turning se hek leithrok pada yam bigi second gi leire
नेक्स्टा अगी खुंगुप की आइटम लेरे आई खामा लेजरे अदु मयामदा रिक्वेस्ट है वो लाइक अमसुंग शेयर अमत तौबिरमु नसिगिदि अरोइबोइना खुरुमजरी।